ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ CMꯁꯦ CM ꯈꯦꯝꯆꯥꯟꯁꯦ ꯃꯥꯕꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯃꯉꯣꯟꯗꯗꯤ ꯍꯥꯏꯅꯤꯡꯕꯗ ꯃꯌꯥꯝ ꯂꯩꯕꯀꯣ ꯑꯗꯣ ꯃꯥꯅ ꯍꯩꯗꯣꯛꯄ ꯉꯝꯗꯕ ꯀꯗꯥꯏꯗꯒꯤꯅꯣ ꯃꯥ ꯄ꯭ꯔꯦꯁꯔꯗꯤ ꯑꯗꯨꯝ ꯄꯨꯔꯒ ꯂꯩꯕꯀꯣ ꯃꯥ ꯑꯗꯨꯝ ꯌꯦꯡꯕꯗ ꯃꯥ ꯁꯛꯇꯝꯗꯣ ꯑꯗꯨꯝ ꯎꯏꯕ ꯑꯩꯅ ꯍꯩꯅꯤꯡꯕꯗꯤꯀꯣ CMꯗ ꯍꯩꯅꯤꯡꯕꯗꯤ ꯅꯪꯅ ꯉꯥꯡꯕ ꯈꯣꯠꯄꯗꯣ ꯍꯩꯇ꯭ꯔꯗꯤꯅꯦ ꯅꯪꯒꯤ PA ꯔ ꯀꯅꯥꯔ ꯈꯔ ꯍꯩꯁꯤꯡꯕ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯀꯨꯀꯤꯒ ꯍꯦꯗ ꯇꯨ ꯍꯦꯗ ꯁ꯭ꯇꯦꯟ ꯇꯧꯕ ꯉꯝꯕꯀꯣ ꯄꯋꯥꯔ ꯄꯥꯏꯕ ꯑꯣꯊꯣꯔꯤꯇꯤ ꯂꯩꯕ ꯃꯤ ꯑꯃꯒ ꯅꯪ ꯂꯣꯏꯅꯔꯒ ꯅꯪꯒꯤ ꯐꯝꯗꯨꯗ ꯐꯝꯃꯤꯟꯅꯧꯕ ꯃꯉꯣꯟꯗꯒꯤ ꯑꯥꯏꯗꯤꯌꯥ ꯂꯧ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯁꯖꯦꯁꯟ ꯂꯧꯕ ꯃꯤꯉꯣꯟꯗꯒꯤ ꯅꯉꯣꯟꯗꯒꯤ ꯈꯔ ꯍꯩꯁꯤꯡꯕꯁꯨ ꯃꯅꯤꯄꯨꯔꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯚ꯭ꯌꯨꯗ ꯃꯣꯏ ꯌꯥꯝ ꯈꯪꯕ ꯃꯤ ꯈꯔ ꯌꯥꯎꯔꯤꯕ ꯃꯅꯤꯄꯨꯔꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨ ꯈꯔ ꯇꯤꯜꯂꯒꯅꯦ ꯃꯣꯏꯗꯁꯨ ꯅꯪꯁꯨ ꯑꯥꯏꯗꯤꯌꯥ ꯈꯔ ꯂꯧ ꯅꯪꯅ ꯍꯧꯖꯤꯛ CM ꯄꯨꯔꯤꯕꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗ꯭ꯔꯤꯕꯀꯣ ꯀꯨꯀꯤꯅꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯍꯣꯏ ꯍꯪꯕꯤꯒꯦ we want peace ꯑꯗꯨꯒ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯀꯥꯟꯅꯗꯦꯕꯀꯣ ꯋꯥꯍꯩꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯦꯛꯁꯟ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯑꯦꯛꯁꯟ ꯄꯥꯝꯃꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗ ꯂꯥꯛꯑꯒ ꯅꯪꯅ ꯀꯔꯤꯝꯇ ꯉꯥꯡꯗꯕ ꯏꯟꯇꯔꯚ꯭ꯌꯨꯗ ꯋꯥꯍꯪ ꯍꯪꯉꯁꯨ ꯅꯪ ꯈꯨꯝꯅꯤꯡꯗꯕ ꯀꯨꯀꯤꯒꯤ ꯏꯚꯦꯟꯇ ꯆꯠꯂꯗꯤ ꯀꯩꯗ ꯄꯤꯁ ꯑꯗꯨꯗꯒꯤ ꯃꯇꯥꯡꯗ ꯍꯔꯥꯎꯅ ꯅꯪ ꯆꯠꯇꯨꯅ ꯏꯚꯦꯟꯇ ꯅꯪ ꯆꯤꯞ ꯒꯦꯁ ꯑꯣꯏꯔꯤꯕꯗꯣ ꯑꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯆꯠꯀꯅꯨ ꯍꯥꯏꯗꯦꯀꯣ ꯆꯠꯂꯨ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯦꯛꯁꯟꯗꯨꯁꯨ ꯅꯪꯒꯤ ꯔꯤꯐꯣꯔꯃꯦꯁꯟꯁꯨ ꯈꯔꯗꯤ ꯄꯨꯔꯛꯎꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯗ ꯀꯨꯀꯤꯅꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯍꯣꯏ ꯅꯣꯛꯑꯒ ꯅꯣꯏꯅ ꯂꯩꯃꯤꯟꯅꯕꯗꯣ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ CM ꯑꯃꯒꯤ ꯄꯋꯥꯔꯁꯦ ꯅꯪꯉꯣꯟꯗ ꯎꯗ꯭ꯔꯦꯕ CM ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯅꯪ ꯇꯧꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ CMꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯅꯪ ꯎꯁꯤꯠꯇꯕ ꯋꯥ ꯅꯠꯇꯦ ꯀꯣ ꯑꯗꯨꯝ ꯌꯦꯡꯕꯗ ꯅꯪꯁꯦ ꯀꯔꯤꯝꯇꯪ ꯅꯪ ꯇꯧꯐꯝ ꯍꯩꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪ ꯇꯧꯔꯤꯁꯦ ꯅꯪꯒꯤꯁꯤ ꯑꯦꯛꯁꯟ ꯂꯩꯇ꯭ꯔꯦ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯀꯨꯀꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯗ ꯏꯚꯦꯟ ꯆꯠꯂꯒ ꯑꯗꯨ ꯍꯦꯛ ꯉꯥꯏꯔꯦꯕ ꯍꯧꯖꯤꯛ ꯑꯗꯨꯃꯛ ꯉꯥꯏꯔꯦꯕ ꯅꯪ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡ ꯍꯧꯖꯤꯛ ꯌꯦꯡꯉꯤꯁꯤ ꯈꯦꯝꯆꯥꯟꯁꯦ ꯀꯩꯝꯇꯪ ꯇꯧꯕ ꯉꯝꯗꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯜꯂꯦꯀꯣ ꯅꯪꯅ CMꯒꯤ ꯄꯣꯁꯁꯤ ꯅꯪꯉꯣꯟꯗ ꯈꯔ ꯋꯥꯔꯗꯤ ꯅꯪꯒꯤ ꯄꯣꯁꯁꯨ ꯂꯧꯊꯣꯛꯎ ꯀꯣ ꯅꯪꯉꯣꯟꯗꯒꯤ ꯍꯩꯁꯤꯡꯕ ꯃꯤꯁꯨ ꯃꯌꯥꯝ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯗ ꯌꯥꯝ ꯍꯩꯁꯤꯡꯕ ꯃꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯈꯣꯏꯒꯤꯁꯨ ꯆꯥꯟꯁ ꯄꯤꯕꯤꯌꯨ ꯅꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯕ ꯃꯤ ꯑꯃꯒ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯏꯪꯂꯤꯁ ꯁꯦꯟꯇꯦꯟꯁ ꯑꯃꯁꯨ ꯉꯥꯡꯕ ꯉꯝꯗꯕ ꯅꯈꯣꯏꯅ CM ꯄꯨꯕꯗꯒꯤ ꯂꯩꯕꯥꯛꯁꯦ ꯌꯥꯗ꯭ꯔꯦꯕꯀꯣ ꯃꯤ ꯑꯃꯅ ꯄ꯭ꯔꯦꯁꯔꯗ ꯋꯥ ꯉꯥꯡꯉꯒ ꯅꯪ ꯍꯤꯠ ꯍꯥꯏꯕ ꯅꯪ ꯉꯝꯗꯦꯕ ꯅꯪ ꯇꯧꯔꯤꯗꯣ ꯃꯤ ꯑꯃꯅ ꯍꯦꯛ ꯍꯥꯏꯔꯨꯒ ꯍꯣꯏ ꯑꯗꯨ ꯇꯧꯒꯦꯅ ꯍꯦꯟꯁꯦꯛꯀ ꯇꯧꯗꯅ ꯃꯗꯨꯅ CMꯒꯤ ꯃꯊꯧ ꯅꯠꯇꯦꯕ CMꯒꯤ ꯃꯊꯧ ꯑꯣꯏꯔꯗꯤ CM ꯃꯊꯧ ꯇꯧ CMꯒꯤ ꯃꯊꯧꯁꯦ ꯃꯥꯒꯤ ꯂꯩꯕꯥꯛꯁꯤꯗ ꯄꯤꯁ ꯂꯩꯅꯤꯡꯉꯥꯏ ꯋꯦꯜꯐꯦꯌꯔ ꯄꯕ꯭ꯂꯤꯛꯀꯤ ꯋꯦꯜꯐꯦꯌꯔꯒꯤꯗꯃꯛꯇ ꯅꯪ ꯊꯃꯣꯏ ꯆꯪꯅ ꯅꯪ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨ ꯅꯪ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ CMꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯄꯣꯁꯁꯦ ꯅꯪꯒꯤ ꯈꯔ ꯋꯥꯔꯗꯤꯅꯦ ꯅꯪ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤꯁꯤ ꯄ꯭ꯔꯦꯁꯔ ꯈꯔ ꯌꯥꯝꯃꯤ ꯍꯥꯏꯔꯗꯤ ꯄꯨꯕ ꯌꯥꯕꯀꯣ ꯈꯔ ꯍꯩꯁꯤꯡꯕ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯍꯦꯗ ꯇꯨ ꯍꯦꯗ ꯐꯦꯁ ꯇꯧꯕ ꯉꯝꯕ ꯂꯥꯟ ꯇꯧꯁꯤ ꯍꯥꯏꯔꯁꯨ ꯉꯝꯒꯗꯕ ꯈꯨꯗꯛꯇ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯕ ꯀꯣ ꯁꯔꯀꯝꯁꯇꯦꯟꯁꯦꯁ ꯌꯥꯝ ꯂꯨꯕ ꯀꯟꯗꯤꯁꯟ ꯊꯣꯛꯄ ꯃꯇꯝꯗ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯕ ꯃꯤꯒꯤ ꯋꯥ ꯇꯥꯗꯕꯤꯗ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯁꯤ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯂꯦꯞꯄ ꯉꯝꯒꯗꯕ ꯃꯤꯗꯣ ꯑꯗꯨꯅ CM ꯑꯣꯏꯍꯟꯁꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ CMꯁꯤꯗꯤ ꯀꯩꯝꯇ ꯀꯥꯟꯅꯗ꯭ꯔꯦꯕꯀꯣ ꯀꯨꯀꯤ ꯉꯥꯛꯇ ꯉꯥꯏꯔꯦꯕ ꯀꯨꯀꯤꯒꯤꯗꯃꯛꯇ ꯃꯥ CM ꯄꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯄ꯭ꯔꯖꯥꯒꯤꯗꯤ ꯀꯩꯅꯣ ꯇꯥꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯥꯎꯔꯁꯨ ꯃꯣꯏꯅ ꯇꯥꯕꯤꯗ꯭ꯔꯦ ꯅꯥꯀꯣꯡꯗ ꯑꯗꯨꯝ ꯊꯤꯡꯈ꯭ꯔꯦꯀꯣ ꯐꯨꯜꯂꯦꯕ ꯀꯨꯀꯤꯅꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯌꯥꯝ ꯍꯔꯥꯎꯕ ꯅꯣꯛꯅꯤꯡꯕ ꯒꯥꯔꯂꯦꯟꯒ ꯍꯥꯞꯆꯗꯅ ꯇꯧꯋꯤꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯅꯨꯄꯥꯁꯨ ꯊꯣꯛꯇꯦ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯊꯣꯛꯁꯤ ꯀꯣ ꯅꯨꯄꯥꯅ ꯇꯧꯕ ꯊꯣꯛꯄꯗꯣ ꯅꯒꯨꯟꯗꯣ ꯎꯠꯂꯨꯕ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛ ꯇꯧꯖꯒꯦꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯤꯀꯣ ꯍꯧꯖꯤꯛ ꯁꯥꯎꯠ ꯏꯟꯗꯤꯌꯟꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣ ꯁꯦꯟꯇ꯭ꯔꯦꯜꯗ ꯐꯥꯎ ꯃꯣꯏ ꯊꯦꯡꯅꯕ ꯉꯝꯃꯤꯕ ꯃꯈꯣꯏꯅ ꯅꯣ ꯍꯥꯏꯔꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯌꯦꯁ ꯍꯥꯏꯕ ꯉꯝꯗꯦꯕꯀꯣ ꯃꯈꯣꯏꯅ ꯅꯣ ꯍꯥꯏꯔꯗꯤ ꯃꯣꯏ ꯁꯦꯟꯇ꯭ꯔꯦꯜꯁꯨ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯁꯥꯎꯠ ꯏꯟꯗꯤꯌꯥꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯗꯣ ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗ ꯇꯝꯃꯨꯕ ꯅꯪꯁꯨ ꯀꯣ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯅꯈꯨꯠꯇ ꯂꯩꯕꯅꯦ ꯃꯅꯤꯄꯨꯔꯁꯦ ꯐꯥꯔꯣꯏꯁꯦ ꯅꯈꯨꯠꯇ ꯂꯩꯕꯀꯣ ꯅꯪꯅꯕꯨ ꯁꯤꯡꯉꯝꯃꯗꯤ ꯃꯅꯤꯄꯨꯔꯁꯦ ꯅꯍꯥꯟꯉꯩ ꯁꯨꯃꯥꯏ ꯊꯣꯛꯑꯝꯃꯣꯏꯕ ꯀꯨꯀꯤꯅ ꯍꯥꯏꯕꯗ ꯌꯥꯝ ꯏꯟꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯒꯤ ꯈꯨꯜꯂꯥꯎꯁꯨ ꯅꯪ ꯇꯥꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯁꯥꯎꯒꯅꯨ
ꯅꯨꯡꯉꯥꯏꯇꯕꯗ ꯐꯣꯡꯗꯣꯛꯁꯤꯕꯀꯣ freedom of speech ꯅꯪꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯊꯧ ꯅꯪꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯏꯀꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯁꯤఎꯝꯅ ꯄ꯭ꯔꯦꯁ ꯑꯃꯅ ꯋꯥꯍꯪ ꯑꯃ ꯍꯪꯕꯗ ꯈꯨꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯁꯤएमꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏꯈ꯭ꯔꯕ ꯁꯤꯆꯨꯋꯦꯁꯟꯅꯦꯕꯀꯣ how would you restore peace in Manipur haiba wahangdo ai haju fa kaudri I can answer that question in split second Manipur kamai tawredi peace restore tawda bano haibada ai wakhan de poi ani hum laira kutak ta ko maduguma wahang pha khumba ngamdradi adudagi hena luba wahang mayam lakani bako praja dagi party dagi madugumdu nang deal tawba ngamdradi nang kamai tawani hojik Manipur gi irang se yam kalli masi gumba tanja sida khoi leader se matik chaba ama pa mi ba khoi su lan tawse se ngam physically mentally stable ko wakhan da su kanba pangal su laiba naha ama ko youth ama khoi pa mi ba khoi leader gi ahan di pam re ba ahan di wakhal sole ko decision lo bu so moi ngam moi ahan sahi yam bani na khoi gi leaders khoi youth pa mi ba mi amaga thengnaba ngamdaba haibase leader ma asoiba mani nangso khallu ko khoi praja so khansi khoi gi cm se yadreba kuki de imphal da lakpa yaba khoi lambi lanba yadaba sine magi praja ma yam si su dum moi tumin nai thokdaba male khoi gi cm si ko si de phatte leader ama oi leader ama gi mathau tausi ko praja ama oi khoi praja ama oi tauge nang na bo khoi gi damak ta lepi de khoi nang gi damak lep ke ne dusu nattaba khoi gi khola so dum kan uche na lawa ga chap manare ba tabi da ba sina en haining musi ko miyam kai khan ge khoi ge cm gi matau si di as yeng musu nungai tre ko matik cha dre ba kugi gi event da chalaga chief guest tauba sikak ta ngai re ma gi thabak se si do salary da lak pi ne bo central la no ere yaro si de ko si di yaro roi khoi praja so lawa horsi khoi gi voice use tausi khoi so wangang se english ngang ba haiba mi english ngang wa hindi ngang ba haiba mi nei hindi ngang wa khoi gi manipur gi issue se khoi so ohan se ba ko bala cha han se ba khoi manipur gi irang se khoi gi chief guest so darkar bu oi lo thok da bane khoi ga khut lai bane thabak taw ngam dare lo thok ta ba do hin khoi manipur lai ba se khoi khut lai bane khoi praja se mot ama oi ga ko mi ama gi mot sa mana ra ga khoi se manipur lai ba se ngang mi na si ai ba sai ai haisan ningi mi ama ba hai chi ba mi ama go nungai ta ba point ama de mi ma yek na ba do ta khoi taw gum si ba ko khoi manipur sa khoi ing sing na pan si refugee se khoi taw ga refugee khoi su lan thing ga da ban refugee su ko refugee sa khoi la ba ta man tam kha taw ba ya de khoi praja mi su lai re manipur da ko khoi punan taw si ko mayam thank you Hello, ire sa kwai punamak mayam bu kurumjari asi ayakna mayam ngi mafam da imalai ba ki dama praja khoi ki dama thoi ba irang thodo wathok mayam sida wai kharadang phongdok saba ngamjaba si isni now nimai bel isani se yamba sing inaw singi support yaudana aina ngasi tawjari ba ngangjari ba kharaji ai adongi mateng yaudana aina ngamba nate aduna adong kwai punamaki ai mateng yamna darkar tai adongi tawbiman ai kaujade kauju kauroi mayamna su makha tarakda dum support tawbiu aina ai myam ga famda no ningsing jari masiga loina na aina hainingi boy kharasina karino haibu kanda da iram dam se da wari ba akhoi se sahi hel school college pochai transportation gari thori ba driver sing a thengnari ba wana lambi sorok fatabagi tax ki damkan ga tawa phu ba chai ba pot chai tang bagi khangau dna irang ama tholokpa lam adagi di market bazar thingjin kochin ba victim myam ama si mang ri ba myam ama thi ba khangna le ba myam ama
ꯄꯣꯛꯅꯐꯝ ꯏꯔꯝꯗꯝ ꯈꯨꯡꯒꯪꯗꯨꯗ ꯃꯐꯝꯗꯨꯗ ꯍꯟꯖꯤꯟꯕ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ IDP ꯁꯤꯡꯒꯤꯗꯃꯛ ꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯏꯁꯦ ꯆꯍꯤ 3 ꯍꯦꯜꯂꯦ ꯆꯍꯤ 3 ꯍꯦꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯅ MLA ꯁꯤꯡ ꯃꯤꯅꯤꯁꯇꯔꯁꯤꯡ ꯂꯣꯀꯦꯜꯗꯨꯒꯤ ꯀꯦꯟꯗ꯭ꯔꯗꯨꯒꯤ ꯑꯗꯨꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯌꯥꯎꯅ ꯂꯣꯏꯅ ꯎꯅꯔꯦ ꯃꯦꯃꯣꯔꯦꯟꯗꯝ kaya ama pisille adubawda ngasagi aikoigi waase kaya thoi waina tabida baita center na su ubida baita aduga adasu mayek laraba khudam natraga center na mage tawhum thokpaibam thokpa tabak sing adudugi steps sing lokhakani khorkani haibagi kenoje yu udaba aduga tharaiba central forcing jisu bai soiba tokthorba thabakta yamna pen daba yamna kari haini थाजनिंगाई सुंगई ओइदबा इता पर्सनैलिटी लेबो खाइदो खाइजिन तौबा इता अदुनसु इरांग से मखा अदुम समथनबगी मरम मोय अदो अखोइना अखोइगी लोकल गी लेबे MLA सिंग मिनिस्टर सिंग चीफ मिनिस्टर द चलगा थोइ बिरांग सिगी मरम द वारोइशन नम पुथोपियो अचुम वायन पुथोपियो अदुदु तौवाइना लाव कोंबा चटप कोटप मेमोरेंडम पिजन बजे तादे उदे सेंटर नसु मदुगी केदे इंत थबक पाइखलकता तारे अदुबु अखोइगी मिनिस्टर सिंग MLA सिंग जिना एजुकेशन मिनिस्टर अमा फम थादोपगी धरना ताव अदुसु कांग्रेस ना मदुगी कनो तवी हाइबगिदम धरना ताव 15 अगस्त औसिले हौजिक सिदैजुदुसु अखोइगी मिनिस्टर सिंग MLA सिंग चीफ मिनिस्टर याउना अदगी MP बो याउना हर हर घर तिरंगा काइन ताव रैली चतना कोतना तावे थवा याउन होना है तारे इंडिया की दमक खोज इंडिया ने इंडिया की दमक अदुबु मकोइना दुदैद हर हर घर तिरंगा है चलिब लाउरिब खोंगिब नोंग मरक्तुद तौरिब खोलिब मयामदु होजि इरम दमजिद इरांग थोइब खोलिब जिगे वरौशिन पुरंगनबा नोइना दमाइ चटपदि यादब सेंटर द तकनबदि यादब फम थादोपदि यादब अखोइना नोइ उननब लाखपदि लाठी चार्जो टियर गैसो वाटर कैनल लो करियो तौबा संग संगनब पुलिस का खोइग मुंगना हनबा पुलिस का खोइग यंगथिनन बसु तानबा सिलिसना कनाना नोइना लो पाइरे लो नोइन थुगाइरे अदु अखोइदा नोइना हौजि हर हर घर तिरंगा काइना अखोइना ngang बसक नोइना ताद्रग उदर कांदा नोइगे दुगी हर हर घर तिरंगा तो कोइना कमाइ लौदोइनो उदोइनो कदोइ तौदोनो उफम थोकप्रा तौफम थोकप्रा याव कोई दरकार तादे कदबे यावदोइनो कदबे तौदोइनो अखोइगे हक अखोइगे राइट खोंगवाउनरगा हा नमथरगा उसित थवइदना तम्मा कांदा मीगे कदबे लामदोइनो अखोइ रिस्पेक्ट तौरकांदा अखोइना जो मोइ रिस्पेक्ट तौगदम अखोइदि रिस्पेक्ट तौगदकांदा अखोइना मोइ कमाइ रिस्पेक्ट तौदोइनो अखोइ गुलुसिंगबसिंग नसि केमदा खंगबिद्रिसे कइगे नोइना नोंग मरक्तुद याम वाना खोतना चत्तना खोतन तौरिदो अदुमाइना नमा लेबाकसिगिदमक्ता नोइना आदा चटपदि कदौ अदु खोइना सि हाइबदि सि यादा खोतगदे खोइ फम थादोकने दु तौगनी हाइबदि कदौगे अदुसु नत्तबा अदुसु ngамदबा अदुग नोइना अदुमाइनागा हरगा घर तिरंगा काइन तौरगा खोइसिदा तौकने हाइबदि नो नेवर